Ngасꯤꯗꯤ ꯆꯨꯖꯥꯛꯁꯦ ꯃꯩꯗ ꯑꯣꯏꯅ ꯂꯧꯔꯒꯦ ꯐꯨꯠꯄꯕꯨꯗꯤ ꯃꯩꯗ ꯑꯃꯨꯛ ꯂꯧꯔꯒ ꯆꯥꯒꯦ ꯉꯁꯤꯗꯤ ꯃꯩꯇꯥꯟ ꯑꯃꯨꯛ ꯊꯥꯒꯠꯄ ꯇꯜꯂꯦ ꯑꯗꯨꯅ ꯈꯔꯥꯏꯗ ꯑꯗꯨꯝ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞꯁꯦ ꯑꯗꯨꯝ ꯇꯧꯔꯕꯅꯤ ꯇꯞ ꯇꯞꯅ ꯂꯧꯕꯗ ꯃꯤꯅꯤꯠ 10ꯃꯨꯛꯇꯤ ꯆꯪꯁꯜꯂꯛꯑꯦ ꯈꯤꯇꯪ ꯃꯨꯟꯅ ꯍꯥꯎꯅ ꯆꯥꯒꯦ ꯇꯧꯕꯅꯦ ꯃꯩꯇꯥꯟꯗ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯊꯨꯅ ꯂꯣꯏꯔꯗꯧꯕ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯆꯝꯄ꯭ꯔꯥꯒ ꯊꯨꯝ ꯃꯣꯔꯣꯛꯀ ꯔꯦꯗꯤ ꯇꯧꯔꯒꯦ ꯊꯨꯝ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯃꯁꯛꯁꯦ ꯁ꯭ꯋꯤꯠ ꯀꯣꯔꯟꯅꯦ ꯃꯁꯤ ꯃꯣꯔꯣꯛꯁꯤꯒ ꯆꯝꯄ꯭ꯔꯥꯁꯤꯒ ꯐꯖꯅ ꯅꯩꯔꯒꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤꯁꯤ ꯆꯠꯄꯒ ꯉꯝꯗꯔꯦ ꯌꯦꯡꯉꯣ ꯇꯨ ꯈꯨꯆꯥꯎꯁꯤ ꯌꯦꯡꯉꯨꯗꯅ ꯏꯔꯩꯁꯦ ꯑꯩꯈꯣꯏꯒꯤ ꯒꯦꯠꯁꯤ ꯆꯠꯄ ꯉꯝꯗꯔꯦ ꯇꯨ ꯅ ꯌꯥꯝ ꯀꯜꯂꯦ ꯑꯩꯈꯣꯏ ꯒꯦꯠ ꯐꯥꯎ ꯊꯣꯛꯏꯅꯦ ꯑꯩ ꯌꯦꯡꯉꯨ ꯀꯌꯥꯝ ꯁꯥꯡꯅ ꯏꯔꯩꯁꯤ ꯎꯔꯦꯗꯅ ꯁꯤꯗꯤ ꯑꯩ ꯆꯠꯄ ꯉꯝꯈꯤꯗꯔꯥ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯀꯣꯝ ꯁꯥꯔꯦ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯐꯥꯎ ꯊꯣꯛꯄꯗ ꯊꯋꯥꯏ ꯃꯄꯥꯟ ꯊꯣꯛꯇꯔꯦ ꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯀꯩꯅꯣꯝ ꯇꯧꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯀꯩꯅꯣꯝ ꯇꯧꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯉꯥꯛꯁꯝ ꯌꯧꯔꯅꯤ ꯌꯦꯡꯉꯣ 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 ꯁꯤꯕꯨ ꯗꯨꯀꯥꯟ ꯆꯠ ꯉꯝꯈꯤꯗ꯭ꯔꯣ ꯑꯩꯕꯣ ꯌꯦꯡꯉꯣ ꯊꯣꯡꯒꯥꯟꯕꯣ ꯑꯩꯈꯣꯏꯒꯤ ꯁꯦꯡꯉꯨꯅꯦ ꯂꯣꯏ ꯏꯟ ꯁꯣꯜꯂꯦ ꯇꯨꯃꯤ ꯊꯣꯡꯒꯥꯟ ꯌꯧꯔꯦ ꯁꯣꯔꯣꯛꯅꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯇꯨ ꯎꯔꯕ ꯉꯥ ꯇꯧꯏꯁꯦ ꯌꯦꯡꯉꯣ ꯏꯃꯥ ꯗꯨꯀꯥꯟ ꯐꯥꯎꯇ ꯆꯠꯂꯨꯈꯤꯒꯦ ꯑꯩꯗꯤ